Kuki amadi tangkhul naga singi CSO singi mehu singa CM ga unaduna wari sanakre. Kuki amadi tangkhul naga singi marakta haujik toina irang thokliba ukrul district laiba tongan ba CSO singi mehu singa che Minister Y Kapsanlakhre CM Secretariat kauduna unakre. Unabaduda Home Minister Govindas Konthaujam amadi atai MLA singsu sarugaki. Unabaduda Chief Minister gi maikei digi haujik litanda thokliba ungkhatnaba si maikei animakna wakhan phathaminaduna mahausagum ingtappa purakpa honaminase. Lengake maikei digi ukrul district ta pakhalakadaba infrastructure amadi atai development sing ungkhatnaba sina thingthahalle. Mungnaba amadi yengthinnabana kaidawnungda afaba purakloi maikei animakna santi hanjilhannaba honaminase haiba development ta punna khong thangjinminase haina appeal tawki. Ukrul district ke manung chanba litan sarai khong gi Kuki singna namna taba area singda Nongmei kaptharakre. Ngarang numidang pung 10 minute 10 rom taba matamda Ukrul district ke litan police station ke manung chanba Kuki singna namna tariba litan sarai khong gi saruk singda khulai paiba singna manak nakpa singi saruk tagi Nongmei kaptharatuna attack tharakre. Chaurakna automatic weapon sing sijinaduna Nongmei round 35 rom khuladu da kaptharakibani thaudogaduna maram moiraga Kulgi miyoi kaya aki akang pawan ki haina CSO working committee na thadurakpa chirola mana hairi. Chirola sina makata na hairi bana khulai paiba militant singna new hebbo lomdagi Kuki singa tariba chepu yaure meria tamna kanma muongda Nongmei kaptharakibani adubu thagdog aduda kana amata sokapandi yaukhide khulai paiba singna Nongmei kapsilakpa aduda Kuki singe makai dagi handuna Nongmei kapkhide masi baru waina Kuki singna handuna Nongmei kaplamba tarabadi irang adu hena pakthok chaktorakpa yai haina khangda leikibani Kuki singi mathakta leptuna chatharakpa attack singi manung channa urkhul amasung masiga thangnana leiriba kamjong district ki Kuki singna tariba jaga singdasu asigumba yamna toina Nongmei kapagi thawong singa si leptana thokli maruina mongko chepu sangkai thawai Kuki chasat laplen amadi tingpi bungkhul singda sigumba thawdo kaya si leptana mayoknari masina maram moiraga khuladu da leiriba michamyam sing akiba faunare loinana singe district asigi security environment chauna akiba mayoknare hairi Kuki singi mathakta attack tharakhiba thawdo kaya sigi matangda mari leinaba authority singna pakhaliba thabak thorum kaya sida nungnangba phongdok aduna masigi matangda khul apex body singna karigi tumina laisilibano haibaduna Manipur sarkar amasung central government na pakhaliba thabak thorum sing asida pendaba wafam kaya su phongdorakli. September amadagi na kuntra fauba census pangthokani hariba sina amuka hena nungna halle handang Manipur sarkar na thokiba graduate notification amagi matunginna mathang tha April amadagi hauna census pangthokani torambadu lakadoriba September amadagi na kuntra fauba oina pangthokani hariba sina lamdam asiki miyamda amuka hena nungnangwa pokhale haina campaign for just and fair delimitation gi convener Jitrender ningombana ngasi wangkhaida leiba JFD office pangthokiba mifam amada phongdokre mahangna makata na haikibada lamdam asigi miyamna national highway da free oina chatpa ngamdana lairiba khakngatana haukiba numit kharani asida mafam khara da hingsa gi thagdok sing thokiba matamda mari leinaba disina irang ningthina laksin ba fawba ngamdana lairingai gi chairaksida Manipur gi CM na census pangthokpa matamda niyam chumna pangthokani hariba si thajaba ngamde maramadana lamdam asigi yellow proof singi khalaga census pangthoke hainarabasu NRC natragana masiga manaba mechanism amma hena pangthokna mitop sing khandoklaba matungda pangthokpiu miyamna su census amasung NRC gi matangda kupna nainaduna kendra gi MLA singda census pangthokringaida NRC chana hanaba taksin biu hairi Mayai lambi gi samurok jaga da lambi semba lepkhibana miyam ufulna khudongchadaba kaya mayoknare malal mayai lambi gi samurok jaga singda lambi semba lepkhibana maram oiraga ayuk nungtil numidang khak tana ufulna miyamda khudongchadaba kaya mayoknare ayamba miyoi kaya naba yaure maram aduna mari leinaba department na atemba matamgi manungda mijeng changbiraga thabak paikhatpiu karigumba wafam asi athubada thabakta onthoktrabadi mayai rambi apunba lu malana tuminna yengduna leithokloi haire lubasina thadorakpa chirola mana hairibadi
Matam kayagi mamangdagi National Highway 137A miyamna mayai lambi haina khangnariba lambi asi matamga chunaba lambi ama oina sembinaba haiduna loop asina mari leinaba singda matam sangna haijaduna lakibani Manipurda popular government ama leitringai PR lengak leiringai matamda lambi asi sembidabagi mayokta matam sangna lambi tingbagi khongjang phawba jangsinkhibani Public Health Engineering Department gi Official Sing Contractor Sing Deputy Commissioner Imphal West Kaloinana Principal Secretary Faubagi Takta Warisanaki DC Imphal West Mayanglambam Raskumarna Thazaba Pirakibagi Matungina Mamang Sehigi October Kunmathoida Lambi Semnaba Center na Lupa Crore Lising Humputara Mariga Lupa Crore Lising Humputara Mariga Lak Kunithoi Sanction Tauraki Matangi Matungina Manipurda Popular Government Lakpaga Loinana Sahi Asigi February Mapanda Chief Minister Y Kemsana flagging off ki function pangthokuna lambi asi semba hawkibani masina loop asigi maikaidigi nungaiba amasung thagatpa phongdokhi loinana lambi asi quality maintain tawna ningthina sembinaba madi darkar leiba mafamsingda drainage system hapinaba haijaki lambi asigi matangda March 13 loop asigi thomisingna yengsin khongchat amasu pangthokhi High Court ta diver hapigani haina lupa lakh 15 lawkhre thabaksu hapidre Manipur High Court ta diver gi thabak Ani hapigani haiduna lupa lakh 15 lawkhraga thabaksu hapidre paisasu handokpidre haina Thobal Khunaudagi Mayengbam Ranjita Kaubi nupi amana media gi khuthangda phongdokhibaga loinana chenabasing mari leinabasingna matik chaba cherak pibiyu hairi hiramasiga mari leinana Press Club ta Mayengbam Ranjita amadi Thobal Khunau Mahila Mandal gi thomising yauna pangthokhiba pawgi mifam amada Mayengbam Ranjita na makhatana haikibada mahaki manaw nupa ka tinaba singjamai chingamkha iro leiraktagi sadanda kauba amana thabak asi manaw nupa bu tawhansi soidana changba yagani haina yamna thajana thamlakpadagi Mayengbam Ranjita gi makhuragi macha amadi mahaki manaw bu tawhanaba honakhi sadanda shu atopa miyoi ani na thabak asi pusilakpani makhoi ani unaraga paisa asi pinaba hairakpadagi singjamai kongba rotagi Naurem Wilson Elias ango kauba amana Sagomban Tera amudo leiraktagi Sanjit Kauba amaga unaduna thabak asigi maramda kupna wari sanaki loinana wari sanaraba matungda High Court of Manipur gi diver ani gi post asi changnabagi damakta lupa lakh 12 sanjit tapiki laibak thibadi thabak adu ngasi phawba phangdre pikiba paisa su handuk pikro haina kayarak hanna Sanjita hairakpasu handokpidre paisa handokpagi mahut akanba khon sijinaduna hairidaba wahai kya haire haiki Andhra bus tengainabada mai chakpagi thodokta miyoi 13 Sikhre private bus amada polum puba truck amaga tengainaba matung chauna mai chaktuna Andhra Pradesh ki Markapuram district bus tatolakpa passenger 13 Sikhre aduga kaya amana asok apan nangkhre thodokatugi matangda lebak asigi prime minister amasung president na nungaitaba phongdorakle maina chakuna Sikhre sing adugi manungda tha 5 da ngairiba angang amaka loinana nupi 5 su yaukhi sikhiba miyoi sing adu ayamba construction sector da thabak suba jugalina ayambani loinana thengainaraba matung mai chakiba thodok aduda passenger kunithoi rom asok apan nangkhi haina mafam adugi senior official amana makhatana phongdorakli pauge agency amada police official amana phongdorakpada tha 5 ta ngairiba angang adugi mapa adusu thodok aduda Sikhre aduga mama adudi hinghore hairi thodok adu ngarang ayuk pung 5:30 dagina 3 phawgi manungda Markapuram district ki Rayabaram khunggangdagina podlini tana chatpa lambelda passenger puba bus aduna concrete chip na thallaba dumper truck adugi thawgi tankta thomjinbadagi chauna mai chapgi thodok adu oikibani haina police ki paunam khatari Nepal da hanagi prime minister Oli hanagi home minister Lekha Phare mamang sahida horakiba Janji gi protest ta haukiba thodanga mari leinana Nepal gi hanagi prime minister KP Sharma Oli amasung hanagi home minister Ramesh Lekha Phare haina report amana phongdorakli Balendra Sahana lebaga sigano ba prime minister oina thopukhraba matungda thorang asi lokhalakpani ayuk anganbada KP Sharma bu Oli bu gunduda leiba mayumdagi pharaga puraki lekha pudna Surya Binayakta leiba mayumdagi pharaga purakibani lekhopka loinana Jana Beta da phongdokhibagi matungina police ki team madu mangjaungna paw amata pirakpa tawdna lekhopki mayumda lakhi pharaba miyoi ani na chakhin hawdaba amasung
ꯃꯊꯧ ꯇꯥꯕ ꯊꯧꯔꯥꯡ ꯂꯧꯈꯠꯍꯧꯗꯕꯅ ꯃꯃꯥꯡ ꯆꯍꯤꯒꯤ ꯁꯦꯞꯇꯦꯝꯕꯔ ꯊꯥꯗ ꯍꯧꯔꯛꯈꯤꯕ ꯖꯦꯟꯖꯤꯒꯤ ꯄ꯭ꯔꯣꯇꯦꯁꯇ ꯃꯤꯑꯣꯏ ꯀꯌꯥꯃꯔꯨꯝ ꯁꯤꯈꯤꯕꯅꯤ ꯍꯥꯏꯅ ꯃꯔꯥꯜ ꯁꯤꯔꯤ꯫ ꯀꯥꯊꯃꯥꯟꯗꯨ ꯄꯣꯁꯠꯀꯤ ꯔꯤꯄꯣꯔꯠ ꯃꯇꯨꯡꯏꯟꯅ ꯅꯍꯥꯔꯣꯟꯁꯤꯡꯒꯤ ꯏꯍꯧ ꯑꯗꯨꯗ ꯃꯤꯑꯣꯏ 68 ꯁꯤꯈꯤꯕꯒ ꯂꯣꯏꯅꯅ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯀꯌꯥꯃꯔꯨꯝ ꯑꯁꯣꯛ-ꯑꯄꯟ ꯅꯪꯈꯤ ꯍꯥꯏꯔꯤ꯫ ꯑꯣꯃꯥꯟꯗ ꯗ꯭ꯔꯣꯟ ꯑꯦꯇꯦꯛ ꯆꯠꯊꯔꯛꯄꯗ 5 ꯁꯣꯛꯂꯦ꯫ ꯑꯣꯃꯥꯟꯒꯤ ꯁꯂꯥꯂꯥ ꯄꯣꯔꯠꯇ ꯆꯠꯊꯔꯛꯈꯤꯕ ꯗ꯭ꯔꯣꯟ ꯑꯦꯇꯦꯛꯇ ꯏꯟꯗꯤꯌꯟ 5 ꯑꯁꯣꯛ-ꯑꯄꯟ ꯅꯪꯂꯦ ꯍꯥꯏꯅ ꯑꯕꯨ ꯙꯥꯕꯤꯒꯤ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯦꯁ ꯑꯦꯁꯤꯌꯥꯗ ꯊꯣꯛꯂꯛꯂꯤꯕ ꯂꯥꯟꯒꯤ ꯐꯤꯚꯝ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯊꯥꯛ ꯌꯧꯔꯛꯄꯒ ꯂꯣꯏꯅꯅ ꯏꯔꯥꯟꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯐꯦꯁꯤꯂꯤꯇꯤꯁꯤꯡꯗ ꯏꯖꯔꯦꯜꯅ ꯅꯣꯡꯊꯛꯇꯒꯤ ꯑꯀꯟꯕ ꯃꯑꯣꯡꯗ ꯑꯦꯇꯦꯛ ꯆꯠꯊꯕ ꯍꯧꯔꯦ꯫ ꯊꯥ ꯑꯃꯔꯣꯝ ꯐꯥꯖꯤꯜꯂꯛꯂꯕ ꯋꯦꯁ ꯑꯦꯁꯤꯌꯥꯒꯤ ꯂꯥꯟ ꯑꯁꯤꯗ ꯃꯥꯂꯦꯝꯒꯤ ꯃꯐꯝ ꯀꯌꯥꯗ ꯑꯆꯧꯕ ꯆꯩꯊꯦꯡ ꯑꯃ ꯄꯤꯔꯛꯂꯕꯁꯨ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟꯅ ꯍꯥꯏꯖꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯁ꯭ꯇꯦꯠ ꯑꯣꯐ ꯍꯣꯔꯃꯁꯇ ꯃꯤꯑꯣꯏꯕꯒꯤ ꯇꯦꯡꯕꯥꯡꯒ ꯃꯔꯤ ꯂꯩꯅꯕ ꯄꯣꯠꯂꯝ ꯑꯃꯗꯤ ꯑꯦꯒ꯭ꯔꯤꯀꯜꯆꯔꯦꯜ ꯄ꯭ꯔꯗꯛꯇꯁꯤꯡ ꯍꯣꯡꯗꯣꯛ-ꯍꯣꯡꯖꯤꯟ ꯇꯧꯕ ꯌꯥꯍꯜꯂꯒꯅꯤ ꯍꯥꯏꯅ ꯏꯔꯥꯟꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯏꯁꯤꯡ ꯂꯝꯕꯤꯁꯤꯡꯒꯤ ꯃꯅꯨꯡ ꯆꯜꯂꯤꯕ ꯁ꯭ꯇꯦꯠ ꯑꯣꯐ ꯍꯣꯔꯃꯁꯇ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯁꯨꯡꯗꯣꯛꯇ꯭ꯔꯤꯕ ꯊꯥꯎ ꯑꯃꯁꯨꯡ ꯐꯔꯇꯤꯂꯥꯏꯖꯔ ꯀꯌꯥꯃꯔꯨꯝ ꯍꯣꯡꯗꯣꯛ-ꯍꯣꯡꯖꯤꯟ ꯇꯧꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯂꯝꯕꯤ ꯄꯔꯤꯡ ꯑꯁꯤꯗ ꯑꯊꯤꯡꯕ ꯊꯝꯈꯤꯕꯅ ꯊꯥꯎ ꯑꯃꯁꯨꯡ ꯅꯦꯆꯔꯦꯜ ꯒ꯭ꯌꯥꯁ ꯐꯪꯗꯕꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯛꯂꯒꯗ꯭ꯔꯥ ꯍꯥꯏꯅ ꯃꯥꯂꯦꯝꯒꯤ ꯃꯤꯑꯣꯏ ꯑꯌꯥꯝꯕꯅ ꯃꯤꯄꯥꯏꯕ ꯄꯣꯛꯅꯔꯕꯁꯨ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯑꯆꯧꯕ ꯆꯩꯊꯦꯡ ꯑꯃ ꯄꯤꯔꯛꯄ ꯌꯥꯔꯤꯕ ꯑꯁꯤ ꯂꯧꯎ-ꯁꯤꯡꯎꯕꯒꯤ ꯂꯝꯗꯅꯤ ꯍꯥꯏꯔꯤ꯫